ꯄꯥꯝꯗꯕ ꯍꯪꯒꯣꯏꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯔꯝ ꯏꯅꯥꯛꯇ ꯊꯝꯅꯤꯡꯒꯅꯤ? ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯊꯝꯃꯨ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯌꯥꯅꯤꯡꯕ ꯐꯥꯎꯔꯣꯏ, ꯑꯄꯥꯝꯕ ꯄꯣꯛꯂꯣꯏ꯫ ꯆꯥꯅꯤꯡꯗꯕ ꯍꯩꯅꯕ ꯄꯣꯛꯇꯕ ꯆꯤꯟꯖꯥꯛ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯇꯝꯂꯒ ꯍꯩꯒꯗꯧꯕ ꯅꯠꯇꯦ꯫ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯥꯛꯇ ꯇꯇꯟ ꯅꯛꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯕꯒꯤ ꯃꯈꯜꯁꯤꯡꯗ ꯆꯜꯂꯤ꯫ ꯑꯩꯅ ꯄꯥꯝꯖꯕ, ꯑꯩꯅ ꯅꯤꯡꯂꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇꯥꯌꯣꯟꯅꯕꯗ ꯉꯥꯛꯇꯗꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ꯫ ꯄꯥꯝꯗꯕ ꯃꯍꯥꯛꯇꯒꯤ ꯑꯗꯨꯃꯛ ꯂꯥꯞꯅ ꯂꯩꯅꯤꯡꯕ, ꯂꯩꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤꯁꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯧ ꯑꯣꯏꯔꯛꯂꯗꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯂꯨꯁꯤꯕꯨ ꯄꯥꯝꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ, ꯑꯗꯨꯒ ꯂꯨꯁꯤ ꯃꯥꯅꯗꯤ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯍꯪꯒꯣꯏ, ꯍꯩꯅꯗꯕ ꯄꯥꯝꯗꯕ ꯄꯣꯛꯏ꯫ ꯃꯔꯝꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯅꯥꯛꯇꯒꯤ, ꯃꯐꯝꯗꯒꯤ ꯑꯗꯨꯃꯛ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯥꯞꯅ ꯂꯩꯅꯕꯗ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯂꯨꯁꯤ ꯃꯥꯅ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯃꯇꯤꯛ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯅꯛꯁꯤꯟꯅꯕꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯁꯤ ꯂꯨꯁꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ, ꯕꯔꯊꯗꯦ ꯇꯥꯕꯅꯤ꯫ ꯑꯌꯨꯛꯇꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯃꯗꯤ ꯂꯨꯁꯤ ꯃꯥ ꯃꯁꯥ ꯇꯧꯔꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯉꯝꯕ ꯍꯩꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯇꯧꯔꯒ ꯀꯠꯆꯗꯨꯅ ꯌꯥꯏꯐ ꯊꯧꯅꯤꯖꯈ꯭ꯔꯦ꯫ ꯂꯨꯁꯤꯒꯤ ꯃꯕꯨꯡ ꯂꯛꯀꯤꯅ ꯃꯆꯟꯗ ꯌꯦꯡꯗꯨꯅ, "ꯉꯁꯤꯗꯤ ꯏꯆꯜꯒꯤ ꯕꯔꯊꯗꯦꯁꯨ ꯇꯧꯔꯦ, ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯆꯥꯕ ꯇꯥꯔꯦꯅꯦ." ꯃꯝꯇꯥꯅ, "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯅꯆꯜꯁꯦ ꯑꯩꯅ ꯉꯁꯥꯏ ꯑꯃꯗꯒꯤꯅꯦ ꯍꯥꯏꯔꯤꯕꯅꯤ, ꯀꯦꯛ ꯅꯨꯡꯒꯗꯣ ꯈꯔ ꯀꯛ ꯈꯣꯠꯇꯅ ꯇꯧꯁꯤ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯌꯥꯗꯦ." ꯂꯛꯀꯤꯅ ꯁꯠ, "ꯏ, ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯏꯃꯥ? ꯀꯩꯒꯤꯅꯣ ꯂꯨꯁꯤ, ꯅꯪꯅ ꯀꯦꯛ ꯀꯛꯁꯤ ꯌꯥꯗꯦ ꯍꯥꯏꯁꯤꯅ?" ꯂꯨꯁꯤꯅ ꯇꯞꯂꯤ ꯇꯞꯂꯤ, "ꯇꯥꯆꯧ, ꯀꯦꯛꯇꯨꯗꯤ ꯑꯩ ꯌꯨꯝꯗ ꯀꯛꯂꯒꯨꯝꯒꯦ, ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯅ ꯀꯛꯂꯨꯔꯗꯣꯏꯅꯤ, ꯏꯟꯁꯥꯡꯗꯨꯕꯨꯗꯤ ꯆꯥꯔꯁꯤ ꯑꯍꯥꯎꯕ ꯑꯃ ꯅꯨꯃꯤꯗꯥꯡꯗꯣ." ꯂꯛꯀꯤꯅ, "ꯑꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ, ꯅꯪ ꯗꯥ ꯅꯤꯡꯊꯧꯁꯨ ꯅꯪꯒꯤ ꯕꯔꯊꯗꯦ ꯇꯥꯕꯁꯤ ꯈꯪꯕ ꯃꯥꯜꯂꯤꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ ꯀꯦꯛꯀ ꯄꯨꯔꯒ." ꯅꯤꯡꯊꯧꯂꯦꯝꯕ ꯄꯜꯂꯛꯄꯗꯨꯗ ꯂꯨꯁꯤꯅ ꯁꯠ, "ꯑꯁ ꯇꯥꯆꯧ, ꯑꯩ ꯇꯜꯂꯤꯀꯣ, ꯗꯥ ꯅꯤꯡꯊꯧꯗꯣ ꯍꯥꯏꯈꯣ ꯂꯥꯛꯂꯅꯨ ꯍꯥꯏꯅ, ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯒ ꯄꯨꯟꯕ ꯆꯠꯇꯣꯏꯅꯤ." ꯂꯛꯀꯤꯅ, "ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯃꯥ ꯂꯥꯛꯄꯕꯣ? ꯑꯩ ꯇꯜꯂꯦ." ꯃꯝꯇꯥꯅ ꯑꯃꯨꯛ, "ꯈꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯅꯪꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯎꯔꯤꯕ ꯍꯩꯅꯗ꯭ꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯐꯕ ꯑꯉꯥꯡꯗꯨꯗ ꯑꯣꯟꯊꯣꯛꯏꯗꯀꯣ ꯏꯃꯥꯒꯤ ꯂꯨꯁꯤ ꯅꯪꯁꯦ." "ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯑꯩ ꯇꯜꯂꯤ, ꯉꯝꯃꯣꯏ ꯍꯥꯏꯅ." "ꯑꯣ, ꯈꯪꯗꯦ ꯈꯪꯗꯦ, ꯍꯥꯏꯅꯖꯧ ꯍꯥꯏꯅꯖꯧ, ꯅꯪ ꯅꯕꯨꯡꯒ." "ꯏꯃꯥ ꯆꯪꯂꯦ, ꯑꯗꯨꯕꯨꯅꯦ ꯇꯧꯕꯇꯕꯨ ꯅꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯄꯣꯛꯍꯟꯒꯅꯨꯀꯣ, ꯏꯪꯅ ꯂꯩꯌꯨ, ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ." ꯃꯝꯇꯥ ꯃꯆꯥ ꯑꯅꯤꯗ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ, ꯆꯥꯛꯈꯨꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ꯫ ꯂꯛꯀꯤꯅ ꯃꯁꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯂꯨꯁꯤ, ꯅꯪ ꯗꯗꯥ ꯅꯤꯡꯊꯧꯂꯦꯝꯕ ꯂꯥꯛꯄꯗ ꯅꯪꯅ ꯇꯜꯂꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯇꯧꯔꯕꯒꯦ?" "ꯇꯥꯆꯧ, ꯑꯩꯅ ꯄꯥꯝꯗꯦ, ꯄꯥꯝꯗꯕꯒꯤꯅꯤ. ꯃꯥꯅ ꯀꯦꯛ ꯄꯨꯔꯒ ꯂꯥꯛꯄ ꯈꯣꯠꯄ ꯀꯥꯏꯅꯒ ꯍꯥꯏꯗꯣ ꯂꯥꯛꯇꯅꯕ ꯍꯥꯏꯌꯨ. ꯀꯦꯛꯇꯤ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯂꯝ ꯊꯣꯛꯂꯒ ꯑꯣꯏꯅ ꯀꯛꯂꯨꯗꯣꯏꯅꯤ." ꯂꯛꯀꯤꯅ, "ꯍꯣꯏ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯦꯛꯇꯨ ꯀꯛꯂꯨꯔꯣ, ꯍꯜꯂꯛꯑꯣ. ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯌꯨꯝꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪ ꯗꯗꯥ ꯅꯤꯡꯊꯧꯅ ꯄꯨꯔꯛꯄ ꯀꯦꯛꯇꯨꯅꯦ ꯀꯩꯅꯦ ꯇꯧꯔꯒ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯇꯥꯆꯧ, ꯑꯗꯨꯒꯤ ꯂꯥꯡꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯤ." "ꯑꯁ, ꯅꯪꯒꯤ ꯃꯔꯩꯁꯤꯗꯤ." "ꯑꯩ ꯈꯪꯗꯦ, ꯑꯩ ꯆꯠꯅꯕ ꯐꯤꯁꯨ ꯍꯣꯡꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯈꯪꯗꯦ, ꯅꯪ ꯗꯥ ꯅꯤꯡꯊꯧꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ, ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯅꯤ, ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯨ." ꯂꯨꯁꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯂꯛꯀꯤꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯣꯟꯁꯤꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕ ꯇꯧꯗ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ "ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯅ ꯅꯤꯡꯊꯧꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯈꯨꯔꯧ ꯊꯥꯡꯅꯕ, ꯑꯩ ꯈꯨꯗꯤ ꯊꯤꯅꯕ ꯍꯥꯏꯅ ꯈꯤꯠꯂꯤꯕ ꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯦ, ꯃꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯃꯥꯒꯤ ꯂꯥꯡꯗ, ꯃꯥꯒꯤ ꯈꯗ꯭ꯔꯛꯇ ꯊꯨꯔꯅꯤ ꯌꯥꯔꯅꯤ ꯁꯤꯔ ꯃꯥꯅ ꯈꯜꯂꯤꯁꯦ? ꯌꯥꯔꯣꯏ, ꯑꯣꯏꯔꯣꯏ, ꯑꯣꯏꯊꯣꯛꯇꯕꯅꯤ." ꯂꯨꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯐꯤ ꯑꯅꯧꯕ ꯑꯇꯣꯞꯄ ꯍꯣꯡꯅꯕ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯆꯝꯇꯛꯅ ꯀꯦꯔꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯂꯨꯁꯤꯅ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯂꯣꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯥꯡꯗꯨꯗꯅꯤ ꯃꯝꯇꯥꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯧꯔꯞꯅ, "ꯍꯩ ꯂꯨꯁꯤꯌꯥ, ꯏꯃꯥꯒꯤ ꯂꯨꯁꯤꯌꯥ." ꯂꯨꯁꯤꯁꯨ ꯇꯞꯅ ꯊꯣꯔꯛꯏ, ꯑꯗꯨꯒ, "ꯀꯩ ꯍꯥꯏꯒꯦ ꯏ?" ꯂꯨꯁꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯅꯤꯡꯊꯧꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯂꯒ ꯑꯃꯗꯤ ꯃꯈꯨꯠꯇ ꯀꯦꯛ ꯕꯣꯛꯁꯇꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ꯫ ꯃꯝꯇꯥꯅ, "ꯅꯪ ꯗꯗꯥ ꯅꯤꯡꯊꯧꯗꯤ ꯌꯧꯕꯨ ꯌꯧꯁꯤꯜꯂꯦ, ꯂꯥꯛꯑꯦ ꯇꯨ,
ꯀꯦꯛꯀꯁꯨ ꯃꯥꯅ ꯂꯣꯏꯅ ꯂꯩꯔꯒ ꯄꯨꯔꯛꯂꯕꯁꯤꯗꯤ? ꯂꯨꯁꯤ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯃꯛ꯫ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯍꯦꯄꯤ ꯕꯔꯊꯗꯦ ꯂꯨꯁꯤ, ꯁꯤꯅ ꯀꯦꯛꯅꯤ, ꯅꯪꯒꯤ ꯀꯛꯅꯕ ꯍꯧꯖꯤꯛ." ꯂꯨꯁꯤ ꯋꯥ ꯉꯥꯡꯗ ꯅꯤꯡꯊꯧꯂꯦꯝꯕꯅ ꯄꯤꯔꯛꯂꯤꯕ ꯀꯦꯛ ꯕꯣꯛꯁꯇꯨꯃꯁꯨ ꯄꯥꯏꯔꯨꯕ ꯊꯦꯡꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯩ꯫ ꯃꯁꯥꯒꯤ ꯃꯇꯧꯗ ꯃꯝꯇꯥꯅ, "ꯍꯩ ꯅꯪꯕꯨ, ꯅꯪꯗ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯄꯤꯔꯤꯕ ꯀꯦꯛꯇꯣ ꯂꯧꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯃꯤ ꯅꯪꯕꯣ?" ꯂꯨꯁꯤꯅ, "ꯏꯃꯥ, ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯁꯤꯒꯤ ꯀꯦꯛꯁꯤꯒꯤ ꯃꯊꯧ ꯑꯣꯏꯗꯦ ꯑꯩꯉꯣꯟꯗ." "ꯍꯩ, ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯈꯤꯕ ꯋꯥꯗꯨꯗꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗ꯭ꯔꯦ, ꯂꯧꯕꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯏꯃꯥꯒꯤ ꯂꯨꯁꯤꯌꯥ." "ꯐꯔꯦ ꯑꯗꯨꯗꯤ." ꯂꯨꯁꯤ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯣꯝꯗ꯫ ꯃꯝꯇꯥꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯃꯥꯡꯗꯨꯗ ꯑꯁꯨꯝ ꯁꯣꯟꯖꯤꯟꯅꯩ꯫ "ꯊꯤꯗꯍꯦ, ꯃꯁꯤꯗꯤ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ, ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ, ꯅꯆꯜꯂꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯀꯔꯥꯏꯗꯅꯣꯃ ꯆꯠꯀꯅꯦꯅ ꯍꯥꯏꯅꯕꯅꯤ. ꯀꯦꯛ ꯅꯨꯡꯁꯨ ꯑꯥꯗ ꯀꯛꯈꯣꯠ ꯇꯧꯅꯤꯅ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯁꯥꯎꯔꯤꯕꯁꯦ." ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ, ꯑꯗꯨꯒ "ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ ꯏꯃꯥꯏ, ꯀꯔꯤꯝꯇ ꯈꯟꯗꯦ." ꯃꯝꯇꯥꯅ, "ꯑꯗꯣ ꯆꯪꯉꯣ ꯏꯃꯨꯡꯗ, ꯅꯪꯅ ꯇꯥꯎꯁꯨ ꯂꯩꯈꯤꯕꯅꯤ ꯃꯅꯤꯡꯂꯣꯝꯗ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯦꯛꯁꯤ ꯏꯃꯥꯅ ꯄꯥꯏꯕꯤꯍꯧꯔꯣ." "ꯍꯣꯏ, ꯀꯗꯥꯏ ꯑꯗꯨꯕꯨꯗꯤ." ꯅꯤꯡꯊꯧꯂꯦꯝꯕ ꯀꯦꯛꯇꯣ ꯃꯝꯇꯥꯗ ꯄꯤꯔꯛꯏ꯫ ꯃꯝꯇꯥꯁꯨ ꯂꯧꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯏꯃꯨꯡꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯆꯪꯂꯛꯂꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯞꯅ ꯃꯗꯣꯝ ꯁꯣꯟꯖꯩ꯫ "ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄꯁꯨ ꯁꯥꯏ. ꯑꯗꯨꯒ ꯀꯔꯤ ꯏꯃꯥ ꯍꯣꯏꯗꯒ ꯃꯤꯅꯝꯂꯤꯕ ꯃꯃꯥꯟꯅꯕꯤꯒ ꯀꯦꯛ ꯀꯛꯀꯅꯤ ꯀꯥꯏꯅ? ꯁꯣꯏꯗꯅ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯆꯠꯂꯒ ꯀꯦꯛ ꯀꯛꯀꯗꯕ ꯑꯣꯏꯔꯝꯅꯤ, ꯁꯣꯏꯗꯅ." ꯅꯤꯡꯊꯧꯂꯦꯝꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯈꯣꯡꯊꯥꯡꯗꯨ ꯂꯨꯁꯤꯒꯤ ꯀꯥꯅ ꯂꯩꯔꯤꯕꯗꯨꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯨꯁꯤꯗꯨ ꯃꯥꯒꯤ ꯕꯦꯒ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯆꯥꯅꯕ ꯄꯣꯁ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ ꯆꯪꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ, "ꯅꯃꯥꯟꯅꯕꯤꯒ ꯀꯦꯛ ꯀꯛꯄ ꯍꯥꯏꯗꯣ ꯄꯨꯡ ꯀꯌꯥꯗꯅꯣ?" ꯂꯨꯁꯤꯅ, "ꯆꯠꯂꯅꯤ, ꯊꯣꯛꯂꯅꯤ ꯍꯧꯖꯤꯛ." "ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯊꯣꯡ ꯍꯦꯛꯇꯒ ꯆꯪꯉꯛꯏꯁꯦ? ꯅꯤꯡꯊꯧ, ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯣ." ꯅꯤꯡꯊꯧꯂꯦꯝꯕꯅ, "ꯑꯣ, ꯁꯣꯔꯤ." ꯂꯨꯁꯤ ꯈꯨꯝꯗꯦ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯂꯨꯁꯤꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯒ, "ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ." ꯂꯨꯁꯤ ꯇꯞꯂꯞ, "ꯀꯔꯤꯕꯨꯅꯣ?" ꯅꯤꯡꯊꯧꯂꯦꯝꯕ ꯑꯃꯨꯛꯈꯛ ꯅꯣꯛꯈꯤ ꯅꯣꯛꯅꯤꯡꯗ, ꯑꯗꯨꯒ ꯇꯞꯂꯤ, "ꯅꯪꯅ ꯆꯠꯇꯧꯔꯤꯕꯗꯨꯕꯨ ꯅꯃꯥꯟꯅꯕꯤꯒ ꯄꯨꯟꯅ ꯀꯦꯛ ꯀꯛꯄ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯑꯃꯗꯨꯒꯔꯣ? ꯀꯅꯥꯒꯅꯣ? ꯑꯩꯅ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯅꯃꯥꯟꯅꯕꯤꯒ ꯃꯥꯟꯗꯦꯗ." ꯂꯨꯁꯤꯁꯨ ꯁꯛ ꯇꯥꯈꯠꯄ ꯃꯇꯧꯗ ꯍꯟꯗꯛꯃꯨꯛꯇꯤ, "ꯑꯣꯏꯅꯤꯡꯕ ꯑꯣꯏꯅꯤ. ꯁꯤꯗ ꯅꯤꯡꯊꯧꯒꯤ ꯗꯔꯀꯥꯔꯁꯤ ꯀꯩꯅꯣ? ꯀꯩ ꯍꯤꯔꯝꯅꯣ ꯁꯤꯗ ꯅꯪꯒꯤ?" "ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ, ꯃꯥꯟꯗꯕꯗꯨꯒꯤ." "ꯍꯣꯏ, ꯑꯩꯒꯤ ꯀꯨꯁꯤꯅꯤ." ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯅꯔꯤꯉꯩ ꯂꯨꯁꯤꯒꯤ ꯐꯣꯟ ꯅꯥꯀꯟꯗ ꯊꯝꯂꯤꯕꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯒ "ꯇꯨ, ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯀꯣꯜ ꯂꯥꯛꯏꯗꯣ." ꯂꯨꯁꯤ ꯊꯋꯥ ꯁꯥꯗꯕ ꯃꯇꯧꯗ ꯀꯣꯜꯗꯨꯁꯨ ꯄꯥꯏꯈꯠꯂꯨꯕ ꯇꯧꯗ ꯅꯤꯡꯊꯧꯂꯦꯝꯕꯗ ꯌꯦꯡꯗꯨꯅ, "ꯑꯩꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯅ ꯄꯥꯟꯅꯕꯤꯌꯨ, ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯦ. ꯄꯥꯁꯨ ꯄꯥꯟꯅꯕꯤꯔꯛꯀꯅꯨ. ꯑꯩ ꯅꯤꯡꯊꯧꯒ ꯅꯛꯁꯤꯟꯅꯕꯁꯨ ꯄꯥꯝꯗꯦ. ꯑꯗꯨꯒ ꯅꯪꯁꯨ ꯅꯤꯡꯊꯧꯁꯨ ꯏꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯨ." ꯅꯤꯡꯊꯧꯂꯦꯝꯕꯅ, "ꯏꯁ, ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯂꯨꯁꯤ? ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯔꯨꯔꯒ." ꯂꯨꯁꯤꯅ, "ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ." ꯃꯇꯥꯡꯗꯨꯗ ꯂꯨꯁꯤꯒꯤ ꯐꯣꯟꯗꯨꯗ ꯇꯦꯛꯁ ꯃꯅꯝ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯁꯤ ꯐꯣꯟꯗꯨ ꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯂꯒ ꯂꯧꯈꯠꯂꯨꯕ ꯇꯧꯗ ꯍꯟꯅ ꯌꯦꯡꯗ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ ꯇꯞꯅ ꯑꯃꯨꯛ, "ꯂꯨꯁꯤ, ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯐꯪꯅꯕ ꯊꯧꯑꯣꯡ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤꯕꯣ. ꯅꯪ ꯀꯔꯝ ꯑꯩꯉꯣꯟꯗꯒꯤ ꯊꯩꯔꯒ ꯅꯥꯊꯩꯔꯒ ꯆꯦꯟꯅꯤ?" "ꯑꯩ ꯇꯥꯅꯤꯡꯗꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ." "ꯂꯨꯁꯤ, ꯑꯩꯁꯤ ꯅꯨꯄꯥꯅꯤ, ꯅꯪ ꯁꯤꯃꯗꯤ ꯈꯪꯉꯣ." ꯂꯨꯁꯤ ꯊꯋꯥꯁꯥꯗ ꯕꯦꯒꯇꯨ ꯄꯥꯏꯔꯒ, "ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯀꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯗꯒꯤ ꯅꯥꯊꯩꯔꯛꯂꯒ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯛꯂꯦ꯫ ꯃꯇꯧꯗꯨꯗ ꯂꯨꯁꯤꯁꯨ ꯌꯦꯡꯂꯛꯏ ꯇꯤꯡꯉꯛ ꯉꯛꯅ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯈꯣꯟꯖꯦꯜꯗꯨ ꯈꯔꯞ ꯂꯨꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯉꯪꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯣꯏ, ꯁꯤꯃꯗꯤ ꯈꯪꯉꯣ. ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦ. ꯑꯩꯁꯨ ꯅꯤꯡꯊꯧꯅꯤ,
ꯅꯤꯡꯊꯧ ꯂꯦꯝꯕꯅꯤ ꯑꯩꯅ ꯄꯥꯝꯈ꯭ꯔꯕ ꯃꯤꯇꯥꯈ꯭ꯔꯕ ꯄꯣꯠꯁꯛꯇꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯅꯤꯡꯕꯅꯤ ꯑꯄꯥꯝꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯂꯧꯔꯤꯉꯩ ꯀꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟ ꯂꯥꯛꯇꯨꯅ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯏꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯉꯝꯃꯦ ꯍꯥꯏꯁꯦ ꯀꯥꯎꯒꯅꯨ ꯅꯪ ꯃꯁꯤ ꯀꯥꯎꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯅꯤꯡꯊꯧ ꯂꯦꯝꯕ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯔꯛꯂꯤ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯂꯨꯁꯤꯁꯨ ꯅꯤꯡꯊꯧ ꯂꯦꯝꯕꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯀꯤꯕ ꯊꯨꯀꯠꯄ ꯑꯃꯗꯤ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤ ꯃꯄꯤꯗꯨ ꯊꯨꯅ ꯇꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯤꯡꯊꯧ ꯂꯦꯝꯕꯗꯨ ꯂꯨꯁꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯗꯨꯅ ꯑꯩꯒꯤ ꯀꯔꯝꯕ ꯊꯧꯑꯣꯡꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯐꯥꯎ ꯈꯪꯍꯟꯗ ꯁꯤꯜꯂꯛꯄ ꯇꯥꯔꯦ ꯅꯪ ꯅꯁꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯅꯥꯊꯩꯍꯜꯂꯛꯇꯨꯅ ꯆꯦꯜꯍꯜꯂꯛꯄ ꯇꯥꯔꯦ ꯑꯩꯁꯨ ꯂꯥꯏꯗꯕ ꯃꯤꯅꯤ ꯍꯥꯏꯁꯦ ꯎꯠꯄ ꯇꯥꯔꯦꯗꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯂꯦꯝꯕ ꯂꯨꯁꯤꯒꯤ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯌꯦꯡꯂꯛꯏ ꯄꯨꯝꯍꯦꯟꯕꯅ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁ ꯃꯌꯥꯝꯗꯨ ꯃꯗꯨ ꯄꯥꯔꯒ ꯅꯤꯡꯊꯧ ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯊꯕꯥꯇꯣꯟꯁꯦ ꯑꯩꯅ ꯃꯨꯟꯕ ꯇꯥꯔꯦ ꯀꯕꯤ ꯀꯩꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯒꯤ ꯊꯕꯥꯇꯣꯟ ꯑꯩꯅ ꯃꯨꯟꯕ ꯇꯥꯔꯦ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯊꯕꯥꯇꯣꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯅꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯔꯒ ꯃꯨꯜꯂꯒ ꯆꯠꯈꯤꯕ ꯇꯥꯔꯦ ꯅꯤꯡꯊꯧ ꯂꯦꯝꯕ ꯅꯣꯛꯏ ꯃꯗꯣꯝ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯐꯠ ꯊꯣꯔꯛꯂꯒ ꯂꯨꯁꯤꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯝꯍꯦꯟꯕ ꯋꯥ ꯑꯝꯇ ꯉꯥꯡꯗ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯂꯨꯁꯤ ꯃꯥꯁꯨ ꯇꯨꯃꯤꯟ ꯎꯪꯂꯒ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ ꯏꯆꯤꯛ ꯆꯤꯛꯏ ꯃꯐꯝꯗꯣ ꯐꯝꯐꯝ ꯀꯔꯤꯗꯨ ꯅꯥꯟꯅ ꯊꯥꯔꯕ ꯃꯇꯨꯡ ꯑꯆꯥ ꯑꯊꯛ ꯄꯨꯔꯛꯄ ꯈꯔꯁꯤꯡꯗꯨ ꯊꯝꯂꯕ ꯃꯇꯨꯡ ꯄꯨꯝꯍꯦꯟꯕꯅ ꯀꯦꯛꯇꯨ ꯄꯨꯊꯣꯔꯛꯂꯒ ꯊꯝꯂꯔꯦ ꯄꯨꯝꯍꯦꯟꯕꯅ ꯇꯞꯅ ꯀꯦꯛꯁꯦ ꯍꯥꯟꯅ ꯀꯛꯊꯣꯛꯂꯁꯤ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ ꯀꯦꯛꯇꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯣꯏ ꯄꯨꯝꯍꯦꯟꯕꯅ ꯀꯦꯛ ꯀꯛꯅꯕ ꯊꯥꯡ ꯃꯆꯥꯗꯨ ꯄꯤꯔꯛꯂꯒ ꯂꯨꯁꯤꯅ ꯀꯦꯛꯇꯨ ꯀꯛꯂꯛꯂꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯏꯟꯅꯔꯛꯏ ꯀꯦꯛꯇꯨ ꯑꯃꯨꯛ ꯍꯦꯄꯤ ꯕꯔꯊꯗꯦ ꯃꯥꯏ ꯂꯚ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯕ ꯑꯣꯏꯖꯔꯣ ꯂꯨꯁꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯐꯝꯗꯨ ꯑꯍꯣꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇ ꯇꯨꯃꯤꯟꯅ ꯄꯨꯝꯍꯦꯟꯕꯅ ꯏꯜꯂꯛꯂꯤꯕ ꯀꯦꯛꯇꯨ ꯆꯥꯔꯛꯏ ꯂꯨꯁꯤꯁꯨ ꯄꯨꯝꯍꯦꯟꯕꯗ ꯏꯜꯂꯛꯏ ꯀꯩꯁꯨ ꯍꯥꯏꯗ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯅ ꯏꯜꯂꯛꯄ ꯀꯦꯛꯇꯨ ꯆꯥꯈ꯭ꯔ ꯃꯇꯨꯡ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯂꯨꯁꯤ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯕꯒꯦ ꯂꯨꯁꯤ ꯁꯣꯔ ꯑꯃ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔ ꯃꯇꯨꯡ ꯇꯨꯃꯤꯟ ꯂꯩ ꯃꯇꯧꯗꯨꯗ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯣꯠꯂꯅꯨ ꯉꯁꯥꯏ ꯅꯠꯇ꯭ꯔꯥ ꯃꯐꯝꯁꯤ ꯌꯧꯔꯒ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯁꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯅꯪ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯔꯣ ꯂꯨꯁꯤꯗꯨ ꯃꯄꯤꯔꯥ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯗꯥꯍꯦꯟ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯈꯨꯔꯧ ꯑꯣꯏꯕ ꯌꯥꯕ ꯃꯁꯛ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤꯕꯁꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯒ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯛꯂꯒꯦ ꯍꯥꯏꯌꯣ ꯅꯤꯡꯊꯧ ꯂꯦꯝꯕ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯩꯗꯧꯔꯛꯏꯅꯣ ꯂꯨꯁꯤ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯇꯧꯔꯛꯇꯦ ꯀꯩꯁꯨ ꯑꯗꯨꯕꯨ ꯗꯥꯍꯦꯟ ꯑꯩꯁꯤ ꯄꯥꯈꯠꯂꯤ ꯑꯃꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯏꯁꯥꯁꯤꯗ ꯄꯥꯈꯠꯄ ꯄꯣꯛꯂꯤ ꯃꯁꯤ ꯀꯩꯒꯤꯅꯣ ꯂꯨꯁꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯤꯡꯊꯧꯅ ꯏꯅꯥꯛꯇ ꯅꯛꯁꯤꯟꯕ ꯍꯦꯜꯂꯛꯂꯤ ꯑꯗꯨꯗ ꯅꯠꯇ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯃꯇꯧꯁꯨ ꯁꯨꯝ ꯎꯠꯂꯛꯂꯤ ꯄꯨꯝꯍꯦꯟꯕꯗꯣ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯑꯣ ꯃꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯩꯒꯤ ꯄꯣꯠꯇ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯎꯔꯛꯂꯕꯗꯤ ꯃꯀꯣꯛꯇꯨꯗ ꯇꯣꯛ ꯀꯥꯞꯊꯣꯛꯂꯒ ꯄꯨꯟꯁꯤꯗꯣ ꯃꯥꯡꯈꯤꯅꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯗꯥꯍꯦꯟ ꯑꯩ ꯉꯁꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯨꯁꯤ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯗꯥꯍꯦꯟ ꯂꯩꯔꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯅꯥꯁꯨ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ ꯂꯩꯔꯤ ꯗꯥꯍꯦꯟ ꯑꯩꯈꯣꯏꯅꯤ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯑꯩꯁꯨ ꯅꯪꯅ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤꯌꯦ ꯗꯥꯍꯦꯟ ꯃꯇꯝꯗꯨ ꯉꯥꯏꯔꯤꯉꯩꯗꯅꯤ ꯅꯪꯕꯨ ꯃꯤꯅ ꯂꯥꯛꯈꯤꯗꯣꯏꯁꯦ ꯅꯪ ꯁꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯍꯟꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯑꯗꯨꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯁꯨꯝ ꯆꯒꯠ ꯇꯧꯔꯒ ꯂꯩꯕ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ
ꯂꯨꯁꯤꯅ ꯇꯥꯍꯦꯟ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯤ ꯅꯪ ꯍꯥꯏꯔꯛꯈꯤꯅꯣ ꯑꯩ ꯉꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕꯁꯤꯗ ꯍꯩꯅꯗꯕꯁꯨ ꯐꯥꯎꯔꯦ ꯂꯨꯁꯤ ꯅꯪ ꯌꯥꯔꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕ꯭ꯔꯥ ꯆꯣꯡꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯁꯤ ꯅꯤꯡꯊꯧ ꯂꯦꯝꯕꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯂꯨꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯄꯥꯈꯨꯝ ꯄꯤꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯅꯨ ꯂꯨꯁꯤ ꯄꯥꯈꯨꯝ ꯄꯤꯌꯨ ꯑꯩꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯥꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯗ ꯅꯪꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯦꯐ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔ ꯉꯁꯤ ꯇꯥꯍꯦꯟ ꯌꯥꯔꯣꯏ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯂꯨꯁꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯥꯍꯦꯟ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯨꯁꯤꯗꯨ ꯀꯞꯊꯣꯔꯛꯂꯦ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯅ ꯀꯞꯂꯛꯄꯗꯨꯗ ꯑꯁ ꯂꯨꯁꯤ ꯀꯞꯀꯅꯨ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯑꯗꯥꯏꯅ ꯇꯧꯅꯨ ꯇꯥꯍꯦꯟ ꯅꯨꯡꯉꯥꯏꯇꯦ ꯂꯨꯁꯤ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯀꯞꯂꯤꯕꯗꯣ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯁꯠ ꯑꯣꯏꯅ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟ ꯀꯞꯂꯒ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯃꯇꯧꯗꯨꯗ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯂꯨꯁꯤꯒꯤ ꯃꯁꯝ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯄꯥꯏꯕꯤꯔꯒ ꯇꯣꯛ ꯂꯨꯁꯤ ꯀꯞꯂꯅꯨ ꯅꯪꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯅꯤꯛ ꯅꯤꯛ ꯍꯦꯛ ꯂꯥꯎꯔꯦ ꯂꯨꯁꯤ ꯀꯞꯂꯅꯨꯕ ꯇꯣꯛ ꯂꯨꯁꯤ ꯅꯪꯕꯣ ꯇꯣꯛꯂꯣ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯇꯣꯛꯂꯨꯕ ꯅꯪꯕꯣ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯂꯨꯁꯤ ꯇꯥꯈꯤꯗ꯭ꯔꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯨꯝꯕꯗꯨ ꯐꯨꯗꯣꯔꯛꯇꯨꯅ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯂꯨꯁꯤꯗꯣ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥ ꯃꯄꯥꯝꯕꯣꯝ ꯅꯥꯝꯃ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯏꯇꯥꯎ ꯄꯨꯝꯍꯦꯟꯕ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯣꯝꯗ ꯁꯨꯝ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯑꯀꯣꯏꯕ ꯂꯝꯕꯤꯒꯤ ꯑꯍꯥꯡꯕꯁꯤꯡꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗꯒꯤ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯑꯣꯟꯁꯤꯜꯂꯛꯏ ꯄꯥꯔꯤ ꯑꯗꯣꯝꯗ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯄꯥꯔꯤ ꯌꯧꯔꯦ ꯃꯐꯝꯗꯨ ꯀꯩꯅꯣ ꯀꯩ ꯋꯥꯈꯜ ꯇꯧꯔꯒꯦ ꯑꯃꯨꯛ ꯅꯁꯥꯒ ꯏꯈꯪ ꯈꯪꯕꯤ ꯇꯧꯔꯤꯁꯤꯅ ꯄꯨꯝꯍꯦꯟꯕꯅ ꯇꯞꯂꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯣ ꯌꯧꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤꯗꯣ ꯃꯐꯝꯁꯦ ꯍꯣꯏ ꯌꯧꯔꯦ ꯍꯥꯏꯕꯅꯤ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯨꯕꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯄꯣꯔꯣꯜ ꯍꯥꯡꯂꯒ ꯅꯤꯡꯁꯤꯡ ꯋꯥꯔꯤꯂꯛꯇ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕꯅꯤ ꯋꯥꯈꯜꯗꯨꯅ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯈ꯭ꯔꯕꯅꯤ ꯇꯥꯏꯕꯪꯗ ꯇꯤꯟꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯄꯨꯝꯍꯦꯟꯕꯅ ꯇꯞꯂꯤ ꯅꯪꯁꯨ ꯀꯨꯝꯊꯔꯣ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯪꯂꯨꯔꯁꯤ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯔꯛꯀꯗꯣꯏꯅꯤ ꯑꯩ ꯈꯛ ꯇꯔꯛ ꯆꯪꯂꯨꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯖꯕ ꯈꯔ ꯋꯥꯠꯂꯅꯤ ꯍꯣꯏꯁꯦ ꯑꯗꯨꯒꯤꯕꯨ ꯑꯗꯣ ꯏꯁꯤꯡꯁꯤ ꯈꯖꯤꯛ ꯍꯥꯟꯅ ꯊꯛꯆꯤꯜꯂꯣ ꯅꯁꯥꯗꯣ ꯅꯁꯛꯇꯨꯁꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦ ꯎꯕꯗ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯏꯁꯤꯡ ꯌꯥꯎꯕ ꯕꯣꯇꯜ ꯑꯃ ꯄꯤꯔꯛꯏ ꯄꯨꯝꯍꯦꯟꯕꯁꯨ ꯃꯗꯨ ꯂꯧꯁꯤꯜꯂꯒ ꯊꯛꯏ ꯀꯨꯝꯊꯔꯣꯀꯣ ꯄꯥꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯏꯁꯤꯡ ꯑꯗꯨ ꯈꯖꯤꯛ ꯊꯛꯂ ꯃꯇꯨꯡ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯥꯏꯔꯞ ꯅꯥꯟꯊꯣꯛꯂꯒ ꯃꯐꯤꯗꯨ ꯍꯥꯏꯔꯞ ꯈꯖꯤꯛ ꯑꯃꯨꯛ ꯁꯦꯝꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕ ꯎꯕꯗ ꯆꯪꯂꯁꯤꯔ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯏ ꯄꯥꯔꯤ ꯆꯪꯁꯤꯜꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔ ꯃꯇꯨꯡ ꯄꯥꯔꯤ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯗ ꯋꯥꯡꯅ ꯆꯥꯎꯅ ꯐꯖꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯃꯅꯨꯡ ꯑꯗꯣꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ